Ima hoi ga una base jam nungai nung asi baza hangam base akhoi zo wakan jam nungai akhoi ngarang irang marakta akhoi na thoklak pada akhoi na nang hiba awa bado ima hoi di sum nang na lei bani aba ima hoi na nang na lei ba wa base dong asi ima hoi na baza hang na khona lei base akhoi jam nungsi do ima hoi na mitai myam ki tamata ngakpi base ima hoi bu thagat pa phongdok chari do ima hoi di se wa he mani tang hang jage ngarang nang hi koi tawina akhoi ki kano ki akhoi khage mari sina bun mapang paren se khage mari hidom kai si ne akhoi sam anta puba akhoi ki dat chaka do dat chaka se man lo na makani pore ado singdara ngang mai thai ba adai police lai adai ki hasi mo yare lai gari ani lai ado mo ne akhoi ki nupa me am de mai tha ba do hora ni na pakata na mo sine ne nupa me ki kha me ba ko kha ma ga akhoi ni ne do kha me akhoi na kai mai thar ta ga di ai ki mo are sine ne mo di kanu ha de mai ho ka bi ne ba ko adagi akhoi yam gai kai no gari bo 참제 깨끗하게 진짜 호 시가 메이 타래 마 호호 이마 호이나 잠 잭선나 마얌 제 빠나비 버시 마이보 타가짜리 이마 호이 마얌 पानी मो मुंगबांगना यंगबिरिबा मैम पुनः मकु इकाई खुमनजरी अखोई हुजी बजा अखोई जुमदा होजाइदा असमदा हल्लगे न तौरी अदो हुजी अखोई इमा मार्केट इमा कैथेल ला ngaतंग चंगुगे न अखोई लाई अदो मैमदा इमा कैथेल से खरा उच्चरके अखोई इमा सिंगसी खंगना हलके अदुना वीडियो मसा मा सेमजबनी चनाव मैम खंगलाइपाकता अखोई उनरकपा तौरकपा थौदोक मैम दो कई कई थेंगनरे कैदोरे आइदो मैम दे मथंग मथंग सुम उच्चरके पारी मो मुबांगना यंगबिरिबा मैम पुनः पुई काय खुमनजरी अखोई हुजी होजाइदा हल्लगे न थोकले अदो अखोई हुजी इमा कैथेंदा लाई इमा कैथेंदा अखोई करी कई खतंग पोसे येंगे अदो कमाई तोरी बाजार दे हांगबगी इरांग कई कमाई न नोइदो मैम उलके आइना वीडियो मचा मा सेमजबनी अदो मैम दो सुमुचरके इमा कैथेंदा इमा मार्केट ता अखोई चलगा इमा कैथेल दने अखोई लाई से जेंबियो अजे अखोई जि चंगनी इमा कैथेल दा चंबगी दो मैम दो लके से इमा कैथेल जे जेंबियो सेगै चंगनी आबा सुमाइना को इमा कैथेल जौरे इमा कैथेल की इमा मैम से येंगो नुसीद्रा इना इमा मैम से इमा कैथेल नि से लई से लके मैम दा से इमा कैथेल की इमा मैम होजाइ दे लाकपनी होजाइ दगी अखोई रिलीफ कैम्प खरा मतेंग तोबा लाकचरमबा जेंबियो हो असम जेंगनी ना हो सिगा इमा कैथेल दा को खवाइदे सिनियर ओइबा इमा कदोन दा फम सिपरें से को आई मैम दा सुम उचरके को खoi खवाइ सिनियर ओइबा अखोई इमा सिंग दा अखोई इमा अखोई से होजाइ दे लाकपने बा को तौरिबा मणिपुर थोइबा थौदो इरांग से असे से अखोई नांग मते हनंग तौजगे ना अखोई लाकसबने बा अदो ngasi imai baza hanguse imai de wahe mani gatang hangjage akoina samdai lakuse imai na kai phawbiba akoina UCM office ta chalure akoi sen khara pangjarame adoidi akoi khamen lokta charure adoidi pangai kaino da mafam dok kaida phayeng hai kaino phayeng da su charure no ngasi se khara manu chake to ba khoi jadare ba asegei akoi खुमंदा कनोमा मिरोन मिसिंगी छंबर केम दो अदो अचा त खरा का सेन खरा का पांगजरु रेबा दो मैम कथे जोम त जेंगे लाइने बा नखो मैम लाको सेमा कै खनबिगे नुंगाई याम हराव इ मेति मतेंग पांगसे तो नुंगाई जरे बि म अखो सु इमा हाय उना बसे हराव जे खoi नेट तदि उया बको अवा मैम से नखो सु असुम इमा इस उना गे ना हफेंग ना से चंगजे लकपने याम नुंगाई थागत से अखो सु उया बा इमा इना तौबो मैम दो इमा इस खoi थागत चरी इमा ओइबु से इमा कैथेन इबा इमा मैम अहन मैम अखोइना टीवी दा उबदो हजाय आसाम की चिनाव मैम आई हुजी मणिपुर दनी लेरिसे अदो इमा सिंगसिना ngaibani kanglei park siga इमा मैम थोकना ngai habado du इमा सिंगदुनि सि जेंबिउ इमा अखोइसे हजाय दगी लाकपने बा हजाय दगी ला अखोइ अंगम मतेंग खरा तौबा लाकसबने बा अखोइ खामे लोकता चचरुरे ngarang अदोइदि sayeng phayeng haiba ke do su चचरुरे अदोइ अखोइ UCM office su चलुरे बा ngasi ima singse unage se lakchabani do ima hoina kanglei paksi gi mite myam se ngak pi bodo jam nung sia ba ima hai wai sanam se kap tai tori kanglei pak मैम थादु ने हिं गुमना हिं ngam bo lai सिगना यकन को hoi hoi ima छि बतो को ima myam se je nung sidrai na ima myam sana kanglei pa ngai ibani hoi hoi sa sing thu mangol noi ba ko in na tam na lai gi bo oi biu
ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯅꯦꯠꯇꯗꯤ ꯎꯏꯌꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯒꯁꯨꯀꯣ ꯑꯩꯈꯣꯏ ꯏꯆꯦꯁꯤꯅꯀꯣ ꯑꯩꯈꯣꯏ ꯎꯕꯗꯣ ꯅꯨꯡꯁꯤꯅ ꯑꯁꯤ ꯉꯥꯔꯤ ꯂꯧꯅꯕ ꯑꯃ ꯒꯤꯐ ꯇꯧꯒꯦ ꯍꯥꯏ ꯏꯆꯦꯁꯤꯅ ꯑꯗꯣ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯦ ꯏꯆꯦ ꯀꯩ ꯐꯥꯎꯋꯦ ꯑꯩꯈꯣꯏ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯣꯏ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯔꯤꯅꯤ ꯈꯜꯂꯨꯕꯗꯅꯦ ꯑꯗꯣ ꯕꯖꯥꯔꯗꯤ ꯍꯥꯡꯗꯕ ꯖꯥꯗꯦ ꯑꯗꯨꯅ ꯉꯁꯤ ꯕꯖꯥꯔꯁꯦ ꯍꯥꯡꯉꯤꯅꯦ ꯑꯩꯈꯣꯏ ꯕꯖꯥꯔ ꯀꯩꯒꯤ ꯍꯥꯡꯉꯣꯏꯗꯣꯏꯅꯣ ꯀꯩꯊꯦꯜ ꯀꯩꯒꯤ ꯍꯥꯡꯉꯣꯏꯗꯣꯏꯅꯣ ꯑꯗꯨꯅ ꯀꯩꯊꯦꯜ ꯃꯥꯡꯕ ꯖꯥꯗꯦꯅ ꯍꯥꯡꯉꯤꯅꯤ ꯏꯆꯦ ꯍꯣꯏꯕꯨ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯍꯣꯏ ꯊꯧꯅꯥ ꯃꯌꯥꯝꯗꯣ ꯑꯁꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯉꯝꯈꯩ ꯃꯥꯡꯕ ꯖꯥꯗꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯉꯝꯈꯩ ꯃꯥꯡꯕ ꯌꯥꯗꯦ ꯀꯟꯃꯤꯟꯅꯁꯤꯀꯣ ꯀꯟꯃꯤꯟꯅꯁꯤ ꯍꯣꯏ ꯍꯣꯏ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯍꯣꯏ ꯍꯣꯏ ꯆꯠꯄꯗ ꯁꯦ ꯏꯃꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯁꯦ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯏꯃꯥꯅ ꯀꯩꯅꯣ ꯑꯃ ꯍꯥꯞꯄꯤꯒꯦ ꯑꯩꯅ ꯍꯥꯞꯄꯤꯔꯅꯨ ꯍꯥꯏꯕ ꯍꯥꯞꯄꯤꯔꯅꯨ ꯍꯥꯏꯕ ꯏꯃꯥꯅ ꯅꯨꯡꯁꯤꯌꯦ ꯊꯧꯔꯤ ꯑꯃ ꯍꯥꯞꯄꯤꯒꯦ ꯂꯝꯕꯤꯗ ꯍꯩ ꯔꯥ ꯍꯣꯏ 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 ꯊꯥꯒꯠꯆꯩ ꯏꯃꯥꯕꯨ ꯁꯦ ꯐꯝꯅꯔꯝꯕꯅꯤ ꯑꯗꯣ ꯏꯃꯥ ꯍꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯁꯤꯒ ꯂꯩꯔꯝꯃꯤ ꯏꯃꯥꯁꯤꯡꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗꯀꯣ ꯒꯤꯐ ꯑꯃ ꯄꯤꯒꯦ ꯑꯩꯅ ꯏꯃꯥꯗ ꯄꯤꯔꯅꯨ ꯍꯥꯏꯕ ꯑꯗꯣ ꯏꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤ ꯒꯤꯐ ꯑꯝꯇꯪ ꯄꯤꯒꯦ ꯏꯃꯥꯒꯤ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯔꯥꯁꯦꯁꯣꯔꯤ ꯀꯧꯏ ꯔꯥꯁꯦꯁꯣꯔꯤ ꯀꯧꯔꯤ ꯍꯥꯏ ꯏꯃꯥꯁꯦ ꯑꯗꯣ ꯏꯃꯥ ꯍꯣꯏꯁꯦ ꯅꯨꯡꯁꯤꯗ꯭ꯔꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯅ ꯗꯨꯅꯤ ꯀꯩꯊꯦꯜ ꯂꯥꯏꯟꯗ ꯀꯩꯊꯦꯜꯗ ꯆꯪꯉꯛꯑꯒ ꯏꯃꯥꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯂꯧꯖꯔꯛꯄꯁꯦ ꯏꯃꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯎꯠꯀꯦ ꯍꯥꯏꯅ ꯏꯃꯥꯅ ꯒꯤꯐ ꯑꯃ ꯇꯧꯒꯦ ꯍꯥꯏ ꯑꯗꯣ ꯒꯤꯐꯇꯨꯁꯨ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯌꯦꯡꯉꯣ ꯀꯌꯥꯝ ꯑꯍꯟ ꯑꯣꯏꯖꯪ ꯏꯃꯥ ꯍꯣꯏꯁꯦ ꯊꯣꯛꯑꯒꯅꯤ ꯂꯥꯟꯉꯥꯏꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯏꯃꯥ ꯍꯣꯏꯁꯦ ꯊꯧꯅꯥ ꯄꯤꯕꯤꯌꯨ ꯏꯃꯥ ꯍꯣꯏꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯑꯁꯥꯝꯗꯩ ꯂꯥꯛꯄꯅꯤ ꯏꯃꯥ ꯔꯤꯂꯤꯐ ꯀꯦꯝꯗ ꯑꯩꯈꯣꯏ ꯆꯠꯆꯔꯨꯕꯅꯤ ꯑꯗꯣ ꯏꯃꯥꯗꯤ ꯋꯥꯍꯩ ꯑꯃ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯍꯣꯖꯥꯏꯔꯣꯝꯗ ꯑꯁꯥꯝꯂꯣꯝꯗ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯅꯥ ꯑꯣꯏꯕ ꯋꯥꯍꯩ ꯑꯃ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯌꯥꯝ ꯇꯦꯟꯕꯗ ꯀꯩꯅꯣ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯁꯨ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯏ ꯅꯨꯡꯁꯤ ꯄꯤꯕꯨ ꯇꯥꯒꯦ ꯇꯧꯏ ꯃꯥꯗꯤ ꯏꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯇꯥꯔꯦ ꯂꯥꯛꯏꯅꯦꯕ ꯑꯩꯁꯨ ꯁꯣꯝꯗ ꯀꯞꯄꯨꯔꯦ ꯏꯃꯥ ꯍꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗꯀꯣ ꯃꯥꯅꯦ ꯑꯩꯈꯣꯏꯅ ꯏꯃꯥ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯀꯩꯊꯦꯜ ꯍꯥꯡꯕꯤꯔꯝꯕꯁꯦ ꯑꯩꯈꯣꯏꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯦ ꯑꯩꯈꯣꯏꯗꯤ ꯅꯦꯠꯇꯗꯤ ꯑꯋꯥꯕ ꯉꯥꯛꯇꯅꯦꯕ ꯎꯔꯤꯁꯦ ꯃꯥꯅꯦ ꯑꯗꯩ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯅ ꯈꯥꯃꯦꯟꯂꯣꯛꯇꯩ ꯍꯜꯂꯛꯄꯗ ꯏꯔꯥꯡ ꯇꯧ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯥꯏꯍꯥꯛ ꯈꯛꯇꯨꯒ ꯑꯩꯈꯣꯏꯅ ꯐꯥꯎꯔꯤꯕꯗꯣ ꯏꯃꯥ ꯍꯣꯏꯗꯤ ꯁꯨꯝ ꯐꯥꯎ ꯂꯩꯔꯕꯅꯤ ꯏꯃꯥ ꯍꯣꯏꯅ ꯋꯥꯔꯝꯗꯣꯔꯤꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯉꯁꯤ ꯏꯃꯥ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯀꯩꯊꯦꯜ ꯍꯥꯡꯉꯝꯕꯁꯦ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯃꯌꯥꯝ ꯆꯪꯅ ꯀꯟꯕ ꯃꯌꯥꯝ ꯆꯪꯅ ꯑꯄꯨꯟꯕ ꯑꯣꯏꯅ ꯀꯟꯃꯤꯟꯅꯁꯤ ꯑꯁꯤ ꯏꯃꯥꯗꯗꯤ ꯁꯤ ꯍꯥꯏꯔ ꯋꯥꯍꯩꯁꯦ ꯊꯝꯖꯔꯒꯦꯀꯣ ꯏꯃꯥ ꯍꯣꯏ ꯏꯆꯥꯁꯤꯡꯅ ꯂꯥꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯏꯃꯥ ꯍꯣꯏ ꯑꯋꯥꯕ ꯇꯥꯔꯦ ꯂꯥꯛꯏꯅꯦꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯥꯁꯤꯡ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯅꯥ ꯌꯦꯛꯀꯅꯨ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩ ꯍꯥꯏꯗꯅꯁꯨ ꯈꯛ ꯑꯋꯥ ꯑꯅꯥ ꯇꯥꯒꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯁꯦ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡꯅꯀꯣ ꯑꯩꯈꯣꯏ ꯍꯣꯖꯥꯏꯗꯩ ꯂꯥꯛꯄꯗꯣ ꯏꯃꯥ ꯍꯣꯏꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯃꯜ ꯅꯥꯏꯅ ꯑꯩꯈꯣꯏꯕꯨ ꯄꯣꯠ ꯆꯩ ꯒꯤꯐ ꯑꯃꯃꯝꯇꯪ ꯇꯧꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯔꯛꯄ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯃꯥ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯗꯣ ꯏꯃꯥ ꯍꯣꯏꯁꯨ ꯊꯥꯒꯠꯆꯔꯤꯀꯣ ꯏꯃꯥ ꯍꯣꯏꯕꯨ ꯃꯥꯅꯦ ꯅꯣꯏ ꯁꯨꯝ ꯂꯥꯞꯅ ꯁꯨꯝ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯀꯣ ꯁꯨꯝ ꯂꯥꯞꯅ ꯂꯥꯛꯄꯁꯤꯗ ꯑꯩꯅ ꯀꯩꯅꯣꯝꯃ ꯇꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯉꯥꯛꯑꯒ ꯑꯩꯈꯣꯏꯁꯨ ꯐꯝꯃꯤꯗꯅꯀꯣ ꯑꯗꯨ ꯅꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯐꯝꯕꯤꯔꯝꯕꯒꯁꯨ ꯅꯣꯏꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡꯗꯤ ꯇꯨꯝꯗꯉꯩ ꯌꯨꯝꯗ ꯂꯣꯏ ꯇꯧꯔꯒ ꯍꯧꯖꯤꯛ ꯀꯩꯊꯦꯜ ꯂꯥꯛꯏꯅꯦ ꯃꯌꯥꯝ ꯁꯦꯕꯥꯅꯤꯅꯀꯣ ꯑꯩꯈꯣꯏꯅ ꯇꯣꯛꯊꯣꯛꯑꯒ ꯐꯝꯗꯅ ꯂꯩꯔꯒꯁꯨ ꯉꯁꯥꯏꯒꯤ ꯆꯪꯒꯗꯣꯏ ꯄꯣꯠꯆꯪ ꯆꯥꯆꯪ ꯑꯗꯒꯤ ꯂꯩꯅꯤꯡꯕ ꯄꯤꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ ꯂꯥꯛꯏꯕꯁꯤꯡꯅꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯐꯝꯃꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯁꯨꯀꯣ ꯆꯨꯝꯃꯤ ꯅꯣꯏ ꯂꯥꯛꯄꯒꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯔꯩꯕ ꯅꯣꯏꯁꯤꯗꯒꯤ ꯀꯔꯤ ꯄꯥꯝꯕꯁꯤ ꯑꯃꯨꯕꯁꯨ ꯄꯥꯝꯕ꯭ꯔꯥ ꯁꯅꯥꯃꯁꯨ ꯄꯥꯝꯕ꯭ꯔꯥ ꯖꯥꯏ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯑꯃꯃꯝ ꯑꯄꯤꯕꯗꯣ ꯑꯗꯨꯅ ꯑꯩ ꯏꯖꯥꯇ ꯖꯥꯏ ꯏꯃꯥ ꯍꯣꯏ ꯑꯃꯨꯕꯁꯦ ꯇꯧꯖꯔꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯈꯨꯗꯣꯟ ꯑꯃꯃꯝ ꯃꯃꯜ ꯂꯩꯕ ꯈꯨꯗꯣꯟ ꯑꯃꯃꯝ ꯇꯧꯋꯤ ꯏꯃꯥ ꯍꯣꯏꯕꯨ ꯊꯥꯒꯠꯆꯔꯤ ꯏꯃꯥ